mayambo ahanba maktada Manipuri wari yumjauna mayambo amuka hana punemjari ngasi swai khoina phul hora story ama mayam gidamakta puduna laksari wari asi henglibo natraga laikhidraba kanagumba amata kamari lenana ijaba wari nasade bapna saduna ijaba wari amakakni channel asi mapung phanba matamda do modumna like amadi subscribe share tobiramu haduna jari wari asi lithok jarapa matamda swai kiba lang kiba kaya yarabasu mayamna puksal sauna ngakpiu Pare mayam madudi wari asi hauna ba tawjarak lagi asigi wari asigi mami maiba adugi mangpham miyoiba hingbada paisa yamna sangi aduna miyoiba na hingba matamda paisa sangba maramna tabaksu suba daraka tai kiran makhoi gi thangnaba laikai da labuk amalai makhoi gi mapa mapuna thanambani haidana labuk masa makhak laichai nongmagi khara khara satuna sajal oina labuk tang haktang oirabusu yawi Namit ado, kiran sumhaki tabak ado karakalli haidana napi penglami. Mahaki nupi sulak laga kiran da sumnairami. Moitamo, tabaga sing sikra suraga hayang karamuk subayaridro. Yabudi ay, aduda napi sing si hayang yorak labadi, amuka sumuk sangkala kaduribani. Hayang yahon bay base ay ki tabakta mangam ipang pangdi. Tabaga si tauringay da loidrib hawbo daw base masina kwaide ginungay. Afarisi, nang suyumdang yak saluro, ang singado kaida karaida, yam nang pazano munayengo. Kira na si mahakinupi na saktin balaklambani. Mahakinupi do sakraba matungda, at yatang ba maike somsi ang kalai. At yatang ba maike somsi kay gumba mata hekta ramdabani. Pumam hekta mamlaga, iho ang malakpagum taraklay. Kira na, kaino da, hogjiwa di ihang-hang laga layram basi. Pungpul lekta punjilakli aduga nonggi mapay mayam singa sina karino musin muna lakli basi nong busu tarakturi imamam gumna sutawida aduga nong asisu ilum bagum ay yumda kitang tuna sa lagi ngasigi oina nong siya hojiki oina di surakadaba mandi hayraga kiran suwa khalda khalli saksaba tokli aduga ngihaktang oiraba sumahak na tabagada surami Nung tilgi matam kara-kara wasilakli. Kirana. As waba na suyadri. Napiping liba ni haida na tori basisu. Loy baga amate naidi. Kaya nung nga siginumit asa kaya nung itawag tawida. Mata masi ihaw-hawg sila ka sa trabara. Pare. Matiyak sikak ay sutawraga tola sutole na. Waba na suyadri sasi. Asum na. Ngang na doon na mas hamatan tampungang dangang doon na layringay. Noong nga si suta kiba kang hawdri. Noong nga si muksutaragle kara-kara. Kira na. Si di yung dakaba na panida. Hay ragalabog ta mukakhalak pada. Hawsing haktang gimamang da muksuram bado. Sa amuglep kare. Kiran su si di sa lagi hayda na. Punga do sumhak na yung luba matamda. Mga makay kare henjalamle. Kaino da. Matama si diyam na nga liba mali aduga. Punga si yung ba matamda di, matama si ayok silamli. Yumda kitang tuna sa lagi. Hayda na kong kabado, gam-gam tang doon na lai. Noong nagamang silak pa ni, makoy na lai riba kung nga si siyu, kara nagasuk pa ni, pumamig tamam silai. Makoy gikula dolan silak pa matamda, langza kwak mayam singa sinalak-lak na kongi. Kiran masama tanta kanzay. Kulay ka singa si di misi minatok kadarabra. Tok to boy ragasu na had makaydi kwak kaktang makong bani adabu kwak amakak kongaga kasu thoy na misi minasi tok padi tok labasu asigumba sakinasi di amata pida bani adabu ngasi ginumisi madi karino kwak su yaw na kongi kwak si su sanggu langza su yaw na kongsilli kay gumba madi itaw to ba malida hayda na kiran na tusu mayum tam na para plai laika gimang pamayado hek yoksila pa matamda Kanagumba miyo kara juza tauraga wari watay sana bagumna. Kiran mahakin akong tanason ping natarai. Kiran na patlay sindo na yung lubada. Kanagumba matihik layramdi. Kiran na. Ay na nga si tariba uriba mayam si nga si bukarino. Kulay ka si kari kumba matitaw do ba malida. Ita-ataza da na miya masiga darabra. Ado su kudam sayang sinatakpadi. Ado su siga da ba mali. Haidana kiransu masidi kuina pantha duna laiba yadre haidana
ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯈꯔ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯃꯥꯏꯕ ꯑꯕꯣꯊꯦꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯥꯏꯕ ꯑꯕꯣꯊꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯥꯏꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅꯗꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯀꯤꯅ ꯂꯧꯅꯩ ꯃꯍꯥꯛ ꯑꯁꯤ ꯃꯤꯒꯤ ꯑꯐꯕꯁꯨ ꯇꯧꯕ ꯉꯝꯃꯤ ꯐꯠꯇꯕꯁꯨ ꯇꯧꯕ ꯉꯝꯃꯤ ꯃꯤꯒꯤ ꯂꯨꯔꯕ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯃꯍꯥꯛꯅ ꯐꯍꯟꯕ ꯉꯝꯈ꯭ꯔꯦ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯊꯤꯅꯁꯨ ꯃꯍꯥꯛꯁꯤ ꯉꯥꯡꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯕꯣꯊꯦꯁꯤ ꯃꯁꯛ ꯎꯒꯦ ꯍꯥꯏꯗꯅ ꯐꯪꯈꯤꯗ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯃꯥꯏꯕ ꯑꯕꯣꯊꯦꯁꯤ ꯃꯁꯛ ꯎꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯤꯔꯟꯅ ꯈꯜꯂꯤ ꯀꯩꯅꯣ ꯈꯨꯔꯥ ꯑꯕꯣꯊꯦꯁꯤ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯕꯅꯤ ꯃꯄꯥꯟ ꯑꯃꯨꯛ ꯊꯣꯛꯄ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯑꯩꯕꯨ ꯀꯧꯁꯤꯔꯥ ꯅꯣꯡꯁꯨ ꯀꯟꯅ ꯈꯥꯛꯄ ꯍꯧꯔꯛꯏ ꯀꯤꯔꯟꯅ ꯈꯨꯔꯥ ꯑꯕꯣꯊꯦ ꯅꯠꯇ꯭ꯔꯣ ꯈꯨꯔꯥ ꯑꯗꯨꯝꯅ ꯀꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ ꯑꯕꯣꯊꯦ ꯁꯤꯒꯤ ꯍꯟꯁꯤ ꯉꯥꯎꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯅꯥꯁꯦ ꯄꯪꯂꯕ꯭ꯔꯥ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯆꯪꯁꯤꯜꯂꯒ ꯍꯪꯁꯤꯔꯥ ꯈꯨꯔꯥ ꯏꯊꯟꯇ ꯆꯠꯂꯤꯕ꯭ꯔꯣ ꯍꯥꯏꯗꯅ ꯑꯕꯣꯊꯦꯒꯤ ꯃꯅꯥꯛꯇ ꯀꯤꯔꯟ ꯑꯗꯣ ꯈꯔ ꯊꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯀꯤꯔꯟ ꯑꯗꯣ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯧꯕ ꯑꯃ ꯐꯥꯎꯈꯤꯔꯝꯃꯤ ꯑꯕꯣꯊꯦꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕꯗꯨꯗ ꯑꯕꯣꯊꯦꯒꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ ꯀꯤꯔꯟꯁꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯗꯩꯁꯤꯗ ꯂꯩꯔꯝꯕꯗꯣ ꯃꯤꯠꯃꯥꯡꯃꯛꯁꯤꯗ ꯆꯪꯃꯥꯡ ꯍꯦꯛꯇ ꯃꯥꯡꯉꯤꯗ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯤꯔꯟ ꯑꯗꯨꯁꯨ ꯋꯥꯈꯜ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯀꯤꯔꯟ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯈꯔ ꯊꯨꯅ ꯂꯥꯛꯂꯦ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯕꯀꯥꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯅ ꯊꯛꯅꯕ ꯈꯔꯁꯨ ꯍꯥꯏꯔꯝꯃꯤ ꯀꯤꯔꯟꯅ ꯃꯍꯥꯛ ꯉꯁꯥꯏ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯒꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯈꯔ ꯂꯤꯕ ꯍꯧꯔꯛꯏ ꯑꯩ ꯉꯁꯤꯁꯦ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇ ꯊꯦꯡꯅꯩ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯔ ꯋꯥꯔꯤꯗꯨ ꯇꯝꯕ ꯍꯧꯔꯛꯂꯒꯦ ꯍꯥꯏꯗꯅ ꯇꯧꯕꯗꯨꯗ ꯃꯄꯥꯜ ꯊꯪꯕ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯏ ꯀꯤꯔꯟ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯦ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯤꯅ ꯀꯤꯔꯟ ꯁꯦ ꯑꯩ ꯔꯥꯖꯦꯟꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯀꯤꯔꯟꯁꯨ ꯚꯥꯏ ꯔꯥꯖꯦꯟ ꯀꯩꯗꯧꯔꯦ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯦ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯁꯤ ꯍꯥꯏꯔꯒ ꯔꯥꯖꯦꯟꯗꯨꯁꯨ ꯃꯁꯥꯗꯣ ꯈꯔ ꯐꯤꯡꯅ ꯀꯧꯔꯛꯏ ꯀꯤꯔꯟ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯃꯇꯥꯎ ꯔꯥꯖꯦꯟꯅ ꯀꯧꯔꯛꯂꯤꯕꯗꯣ ꯊꯣꯡꯗꯣ ꯈꯔ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯡꯂꯤ ꯏꯇꯥꯎ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯅ ꯀꯧꯔꯤꯕꯗꯣ ꯐꯤꯡꯕ ꯅꯠꯇ꯭ꯔꯦꯅꯦꯍꯦ ꯊꯕꯛꯁꯤ ꯈꯤꯇꯪ ꯊꯨꯅ ꯇꯧꯁꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯂꯦꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯅꯈꯣꯏꯗ ꯄꯩꯌꯥ ꯈꯔ ꯂꯩ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯂꯤꯕꯅꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪ ꯁꯪꯉꯗꯤ ꯌꯥꯎꯔꯨꯁꯤ ꯂꯥꯎ ꯂꯩꯀꯥꯏꯒꯤ ꯊꯧ ꯊꯣꯛꯄꯅꯤ ꯁꯤꯔꯤꯕꯁꯤꯁꯨ ꯃꯥꯏꯕꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯈꯔ ꯃꯈꯩꯗꯤ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯃꯥꯏꯕꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯖꯦꯟꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯀꯤꯔꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯀꯤꯔꯟꯅ ꯂꯂꯠ ꯇꯧꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯏꯕ ꯍꯥꯏꯔꯤꯁꯤ ꯁꯤꯒꯤ ꯈꯨꯔꯥ ꯑꯕꯣꯊꯦꯔꯥ ꯔꯥꯖꯦꯟꯅ ꯍꯣꯏ ꯃꯥꯅꯤ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯗꯦ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯆꯥꯛꯆꯥ ꯇꯣꯛꯄꯒ ꯆꯪꯈꯤꯕꯒ ꯁꯤꯔꯦ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ ꯆꯥꯛꯁꯨ ꯉꯟꯇꯥꯅ ꯆꯥꯕ ꯃꯥꯜꯂꯤ ꯈꯪꯗ꯭ꯔꯦꯁꯤ ꯅꯪꯒꯤ ꯄꯩꯌꯥꯗꯣ ꯈꯔ ꯄꯨꯔꯛꯂꯣ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯂꯥꯎ ꯀꯤꯔꯟꯁꯨ ꯃꯁꯥꯗꯣ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯆꯠꯂꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯎꯔꯛꯂꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯍꯥꯛꯁꯨ ꯈꯟꯊꯔꯨꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯉꯥꯛꯇ ꯐꯥꯎꯔꯛꯂꯤ ꯔꯥꯖꯦꯟꯗ ꯋꯥꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯝꯗꯦ ꯌꯦꯅꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯠꯂꯤ ꯀꯤꯔꯟꯅ ꯄꯩꯌꯥ ꯈꯔ ꯂꯧꯊꯣꯛꯂꯤ ꯏꯇꯥꯎ ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯅꯤꯗ ꯑꯗꯣ ꯅꯪꯁꯨ ꯂꯥꯛꯑꯣꯗꯅ ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯀꯤꯔꯟꯁꯨ ꯈꯨꯗꯩ ꯑꯃ ꯇꯥꯞ ꯄꯥꯏꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯆꯠꯂꯨꯈꯤꯒꯦ ꯂꯩꯀꯥꯏꯒꯤ ꯊꯧ ꯊꯣꯛꯄꯅꯤ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯤ ꯊꯣꯡ ꯑꯗꯣ ꯈꯔ ꯆꯦꯠꯁꯤꯟꯅ ꯂꯣꯜꯂꯨ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀꯧꯔꯛꯂꯕꯁꯨ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯣꯏ
Asi hairaga mahakki nupida kaikeno khara sinaramlaba matung Rajenga pulap lakle. Rajena khangdita tawrisi bungo asaisu kaikeno khudam sayang mayam ama taki. Sigi khudam sayang singa sina oiribra khangdi. Maiba abo thesi sire haidana mayamna yaya hekta lawi. Hana taramba phataba thabak singa duna maram oiduna mahakase kaya thoina sangum se haidana mayam ase hainabani. Adubu khulai kaisida pulap puna laiminarabanina minungsi haiba masupoi. Aduna khoi pulap puna sangduna ngasigi ahing simadi ahing lela lagumsi. Khara thuna seba se tokthura si haidana laikai gi halaman sina hairakpaduda aikhoi si pulap puna satpani. Kirandi masadu wa matangangdi Rajengi kangpham thokpa dum ngangduna dumak satli. Asi phamdi yaure. Maiba abothi do puthorakle. Aduga ku salipa miyo etuda Rajena purakpa payado pisilli. Laikai gi halaman hairai. Kiran nang supoloi basi yauro. Khul laikai gi nha sing asisu kaya thoina yauroidri. Ahloi bai khoi taramuk tangdi seba tawpham jaga du da mungtang dilheuksi. Pungtum tumdri phawba sa ansi. Nong asisu karigumba mai tawk tawi. Kiran du suwa matangangdi tumina dumak lai. Ngai haktangi matungda maiba abothi do laison tinson khara tawraba matungda khangen phamma pada puthorakle. Abothi gi masakadu yengna Kiransu masad ihai hainindi. Sibuta sena sirabra. Sireda. Aibu hojing yak ngasai na ukiwado. Aina ukiwado. Gyamen ka tatida. Aibu poloi basi mapung phana yaudana dum yumda halasira. Mang phawbutang di asi thilaga. Hoi, adumna tawrage. Hairaga Kiransu sap yungna khalle. Asumna khana lairingai maiba abothi do nophet tawbugum Kiran urai. Kaino nophet ora isina. Asumna amuk yenglubada kari kumba amata su tawramdre. Kiran suma sado humang ana pikangi. Tawriba phibam singa simhakna yenglubada masase pungpada pakhalli. Kiran gi matawaduda Rajena. Kaino Kiran na sado pungpada pakhalli do. Nati nahan makage imai manadi nangbu kaidarage. Rajenda wari singa du tamsira haiduna khanbada mahakto masasi matha khara su sai. Thajabi gadra thajabiroidra haiduna masado pangkhanda khanjeli. Rajen ai singa ngasai lopuk-tagi karakpada wari asi ligi haubada laikai gi ahlaman singa sina asibasi puthola si haidana laikai gi mangpham tana marang tauba horakle. Adumna wari edu sumakha tana lekhidre. Asiba maibado putholakle. Pungjal mayam ama tauduna namidangi pung 9 tasilaklabani laikai gi mangpham tana puthorakpado. Hui mayam ama su koi laiduna pangkhong da khongi. Maiba abothi puthorakpa kuado matung inadana. Usina sina laikai gi mangpham phawbadi yaure. Nong asisu khakpa lawba khara adum tawri. Laikai gi ahlaman singa madi naha singa asisu ngasidi karigumba ama tawgadori. Nong ase khakpa lawba yamna tawi haidana Matsilda murum sonai. Kirandi masado laikai gi mangpham ase hek yaubaga mayumda halage habasi wakhal khalaklabani. Laikai gi mangpham hek yaubaga naha khara makhadi satnakre. Laikai gi ahlamana khara ahaloira bai khoidi mangpham asida domak lehokisi. Seba se mapung phana loidri phawba adom pulap puna tawminasi. Siriba sinaga maibo sili amadugi sumathakta nong asisu khara lakpagum tawri. Ngasaidi nong ase khara khiklamlabasu haujikti karigumba amata susuraktre. Aduna nong ase hanglingai matam asida khara thuna seba ase tawba loihoksi. Adumna ngangnaringai mai thagatpa horakle. Rajenda haife yenglaga Kiranna Rajen ayumda halage. Aigi nupi mathanta su lehobanina isa se kaya nungaitre. Ngai khuda ang yaktang pulap puna laiminagisi ai khoi 12 khaktane. Itaw ai sase nungdi nungaitre. Era mahi khara thajinbada na sado nungaitabgal kyau loina haladabani. Lawsi pot pai bahoksila. Hairaga mai babo thegi ma sado mai thana makhoi mayam singa do yu thakpa horakle. Nong asisu chingkhong singya thangba saruka domda khakpa lawpa lepti. Singkhong singya thangba saruka sida nong asisu khakpa lawba hekta tawi. Nahan makhaiga imai manadi. Seba tawba phawbada nong asi suraktrabadi phanida. Yu tharaklabadi
ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯅ ꯒꯣꯏꯁꯤꯜꯂꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯨꯝꯅ ꯁꯥꯙꯥꯔꯣꯟꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯖꯔꯕꯗꯤ ꯐꯩ ꯃꯗꯨꯃꯛꯁꯨ ꯅꯠꯇꯦ ꯃꯥꯏꯕ ꯑꯣꯏꯁꯤꯜꯂꯨꯔꯕꯅꯤꯅ ꯁꯤꯕ ꯃꯇꯝꯗꯁꯨ ꯈꯨꯗꯝ ꯆꯥꯌꯦꯡ ꯃꯌꯥꯝ ꯑꯃ ꯇꯥꯛꯇꯨꯅ ꯁꯤꯈ꯭ꯔꯦ ꯃꯃꯥꯡ ꯊꯛꯀꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯃꯔꯝꯆꯠꯁꯤꯡ ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯅꯨꯡꯁꯤꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛꯇꯪꯗꯤ ꯁꯦꯕꯥ ꯇꯧꯁꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯩꯀꯥꯏꯁꯤꯗ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯍꯥꯏꯗꯅ ꯁꯦꯕꯥ ꯇꯧꯕ ꯊꯣꯛꯂꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯛꯂꯤ ꯃꯈꯣꯏ 11 ꯑꯗꯨ ꯃꯇꯝꯅꯗꯤ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯦ ꯃꯥꯏꯕ ꯑꯕꯣꯊꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯄꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯅꯣꯡ ꯑꯁꯤꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯒ ꯅꯣꯡ ꯑꯁꯤ ꯈꯔ ꯈꯤꯛꯄ ꯍꯧꯔꯛꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯃꯊꯛ ꯊꯪꯕ ꯎꯟꯁꯥꯒꯤ ꯁꯔꯨꯛ ꯑꯁꯤ ꯈꯔ ꯆꯥꯛꯊꯦꯛꯇꯨꯅ ꯃꯀꯨ ꯍꯨꯕ ꯍꯧꯔꯛꯂꯕꯅꯤ ꯃꯥꯏꯕ ꯑꯕꯣꯊꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯈꯔ ꯀꯣꯟꯈꯠꯂꯛꯂꯦ ꯃꯈꯣꯏꯗꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯌꯨ ꯊꯛꯅꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯉꯥꯡꯁꯥ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯈꯔ ꯀꯣꯟꯈꯠꯂꯛꯂꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯁꯤꯡ ꯑꯆꯧꯕ ꯑꯃꯅꯤꯗꯪ ꯅꯜꯂꯨꯁꯨ ꯔꯥꯖꯦꯟ ꯅꯪ ꯅꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯣꯏ ꯌꯥꯅꯤ ꯈꯨꯔꯥ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯔꯥꯖꯦꯟꯁꯨ ꯃꯁꯥꯗ ꯌꯨ ꯈꯔ ꯊꯛꯆꯤꯟꯈꯤꯕꯗꯨꯗ ꯑꯀꯤꯕ ꯑꯃꯠꯇ ꯍꯦꯛ ꯐꯥꯎꯗꯦ ꯔꯥꯖꯦꯟꯅ ꯁꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ ꯁꯤꯅ ꯅꯜꯂꯕꯗꯤ ꯃꯁꯥꯁꯦ ꯄꯥꯛ ꯂꯦꯡꯕꯁꯨ ꯉꯝꯃꯔꯣꯏꯗ ꯍꯥꯏꯔꯒ ꯔꯥꯖꯦꯟ ꯃꯈꯨꯠꯇ ꯁꯤꯡ ꯑꯆꯧꯕꯗꯣ ꯄꯥꯏꯔꯦ ꯑꯗꯨꯒ ꯅꯟꯒꯤ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯀꯥꯟ ꯑꯗꯨꯗ ꯔꯥꯖꯦꯟꯁꯨ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯃꯥꯏꯕ ꯑꯕꯣꯊꯤꯗꯣ ꯃꯉꯛꯁꯝꯗꯣ ꯍꯥꯏꯐꯦꯠ ꯆꯦꯞꯇꯛ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯀꯤꯔꯕ ꯁꯛꯇꯝ ꯃꯩꯅ ꯈꯔ ꯆꯥꯛꯄ ꯍꯧꯔꯕ ꯁꯛꯇꯝ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯁꯧꯗ ꯁꯧꯖꯤꯟꯈ꯭ꯔꯦ ꯃꯔꯨ ꯃꯔꯥꯡ ꯂꯣꯏꯅ ꯄꯨꯡꯆꯥꯛꯇꯨꯅ ꯄꯨꯡꯀꯣꯛꯂꯕꯅꯤ ꯃꯌꯥꯗꯨꯁꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯕꯒꯨꯝꯅ ꯔꯥꯖꯦꯟꯗ ꯇꯧꯔꯛꯏ ꯔꯥꯖꯦꯟꯁꯨ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯃꯁꯥꯗꯣ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯕꯒꯨꯝ ꯇꯧꯏ ꯁꯤꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯄꯥꯏꯔꯒ ꯂꯪꯁꯤꯜꯂꯝꯂꯦ ꯑꯗꯨꯒ ꯐꯠ ꯂꯥꯛꯏ ꯍꯣꯏ ꯀꯩꯅꯣꯅꯦ ꯃꯩꯇꯥꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯇꯥꯔꯛꯂꯕꯗꯤ ꯈꯨꯔꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯤꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯊꯛꯄ ꯍꯧꯔꯤ ꯅꯣꯡ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯊꯔꯛꯄꯅ ꯃꯩ ꯊꯥꯔꯤꯕ ꯑꯁꯤꯁꯨ ꯃꯨꯠꯀꯦ ꯍꯥꯏꯗꯅ ꯇꯧꯏ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯃꯨꯠꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯉꯥꯡꯁꯥ ꯃꯩ ꯑꯁꯤ ꯊꯥꯕꯗ ꯅꯣꯡ ꯑꯁꯤꯅꯁꯨ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤ ꯅꯈꯣꯏ ꯆꯠꯈꯤꯅꯨꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯨꯡꯇꯨꯝ ꯁꯥꯛꯇꯕ ꯌꯥꯔꯣꯏ ꯄꯨꯡꯇꯨꯝ ꯃꯁꯥꯁꯦ ꯃꯩ ꯊꯥꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯅꯣꯡ ꯑꯁꯤꯁꯨ ꯈꯔ ꯆꯨꯊꯔꯛꯄꯅ ꯃꯩ ꯊꯥꯔꯤꯕꯁꯤꯁꯨ ꯃꯨꯠꯊꯒꯦ ꯍꯥꯏꯗꯅ ꯇꯧꯏ ꯅꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯥꯡ ꯑꯗꯨꯒ ꯃꯩ ꯑꯁꯤꯁꯨ ꯑꯃꯨꯛ ꯀꯟꯈꯠ ꯑꯁꯨꯝꯅ ꯇꯧꯕꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯃꯇꯝ ꯑꯁꯤ ꯀꯨꯏꯅ ꯆꯪꯕ ꯌꯥꯏ ꯃꯁꯥꯁꯤꯁꯨ ꯄꯨꯡꯇꯨꯝ ꯆꯥꯛꯄꯃꯛ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯃꯁꯥꯁꯤ ꯄꯨꯊꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯊꯥꯡꯖꯧ ꯑꯁꯤꯅ ꯀꯛꯊꯠꯂꯁꯤ ꯑꯗꯨꯒ ꯊꯥꯡꯖꯧ ꯑꯁꯤꯅ ꯀꯛꯊꯠꯂꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯕꯥꯛꯇ ꯑꯣꯏꯅ ꯇꯧꯔꯒ ꯐꯨꯝꯂꯝꯂꯁꯤ ꯃꯇꯝꯅꯒ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯈꯔ ꯌꯥꯅꯤꯡ ꯇꯧꯏ ꯑꯗꯨꯕꯨ ꯀꯤꯔꯟ ꯑꯃꯗꯤ ꯔꯥꯖꯦꯟ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯇꯩ ꯅꯍꯥ ꯑꯃꯅꯤꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯀꯤꯔꯟꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯗ ꯊꯥꯔꯗꯤ ꯃꯩ ꯑꯁꯤ ꯄꯨꯡꯇꯨꯝ ꯃꯁꯥꯁꯤ ꯆꯥꯛꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯍꯟꯁꯤ ꯅꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯄ ꯅꯠꯇ꯭ꯔꯤ ꯍꯣꯏ ꯅꯣꯡ ꯑꯁꯤ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯊꯤꯂꯤ ꯆꯨꯔꯛꯄꯅꯤꯅ ꯃꯩ ꯑꯁꯤ ꯃꯨꯠꯀꯦ ꯍꯥꯏꯗꯅꯕꯨꯗꯤ ꯇꯧꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯥꯛꯍꯟꯁꯤ ꯀꯤꯔꯟ ꯆꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯁꯤꯁꯨ ꯉꯁꯥꯏ ꯃꯈꯩ ꯆꯥꯛꯇꯦ ꯑꯗꯨꯅꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯌꯥꯒꯅꯤꯗ ꯉꯥꯏꯈꯣꯗ ꯊꯣꯏꯕ ꯃꯩ ꯑꯁꯤ ꯂꯣꯏꯅ ꯄꯨꯡꯇꯨꯝ ꯆꯥꯛꯍꯟꯈꯤꯁꯤ ꯃꯁꯥꯁꯤ ꯃꯗꯨꯅ ꯐꯅꯤꯗ ꯍꯌꯦꯡ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯂꯛꯂꯒ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ ꯍꯨꯏꯅ ꯌꯦꯟ ꯑꯃꯨꯛ ꯆꯦꯜꯂꯛꯂꯕꯗꯤ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯥꯁꯦ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯂꯩꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯅꯁꯨ ꯊꯣꯏꯕꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅ ꯐꯒꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅꯁꯨ ꯍꯥꯏꯔꯛꯂꯤ ꯊꯣꯏꯕꯁꯨ ꯃꯉꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯅꯤꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏ ꯀꯅꯥꯅꯣ ꯃꯁꯥꯁꯦ ꯊꯥꯡꯗꯔꯛꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯥꯁꯦ ꯈꯔ ꯁꯦꯝꯗꯣꯛꯂꯒ ꯃꯅꯨꯡꯗ ꯂꯪꯁꯤꯟꯈ꯭ꯔꯁꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯃꯁꯥꯗꯣ ꯄꯥꯏꯔꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯗꯔꯛꯂꯤ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯂꯨꯝꯕꯅꯤ ꯃꯈꯣꯏ 5-6 ꯆꯪꯗꯅ ꯆꯤꯡꯗꯅ ꯊꯥꯡꯗꯔꯛꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯥꯏꯗꯅ ꯀꯌꯥ ꯊꯣꯏꯅꯁꯨ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯗꯨꯃꯛ ꯊꯥꯡꯗꯔꯛꯏ ꯐꯖꯅꯒ ꯊꯝꯗꯦ ꯍꯛꯆꯥꯡ ꯑꯗꯣ
ꯎ ꯑꯐꯩꯕ ꯑꯅꯤꯅ ꯇꯧꯔꯒ ꯗꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯥꯗꯩ꯫ ꯑꯁꯨꯝꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯗꯨ ꯄꯥꯏꯔꯦ꯫ ꯑꯗꯨꯒ ꯃꯀꯣꯛꯇꯒꯤ ꯍꯥꯟꯅ ꯌꯥꯟꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯗꯨꯗ ꯃꯥꯏꯕ ꯑꯕꯣꯊꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯉꯛꯁꯝ ꯇꯞ ꯂꯥꯎꯅ ꯍꯦꯛꯇ ꯅꯛꯁꯤꯜꯂꯛꯏ꯫ ꯅꯛꯁꯤꯜꯂꯛꯂꯒ ꯑꯕꯣꯊꯤꯗ ꯅꯣꯛꯐꯦꯠ ꯇꯧꯕꯒꯨꯝ ꯇꯧꯏ꯫ ꯐꯤꯕꯝ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯤ꯫ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯊꯥꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯊꯣꯏꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯐꯠ ꯂꯥꯎꯅ ꯂꯩꯗꯅ ꯌꯦꯡꯂꯛꯄꯗ ꯑꯕꯣꯊꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯔꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯗꯨꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯩꯅꯨꯡꯗ ꯂꯩꯔꯨꯕꯅꯤꯅ ꯃꯁꯥꯗꯨ ꯕꯪ ꯕꯪ ꯂꯥꯎꯅ ꯁꯥꯏ꯫ ꯃꯥꯏꯕ ꯑꯕꯣꯊꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯕꯗ ꯌꯦꯡꯍꯩꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯊꯛ ꯊꯪꯕ ꯎꯟꯁꯥꯒꯤ ꯁꯔꯨꯛ ꯑꯗꯨ ꯆꯥꯛꯊꯦꯛꯄ ꯍꯧꯔꯛꯄꯒꯤ ꯃꯁꯥꯗꯨ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯔꯒ ꯂꯩ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯁꯧꯗ ꯁꯧꯖꯜꯂꯕꯅꯤ꯫ ꯃꯌꯥꯗꯨꯁꯨ ꯃꯊꯛ ꯊꯪꯕ ꯎꯟꯁꯥꯒꯤ ꯁꯔꯨꯛ ꯑꯗꯨ ꯆꯥꯛꯊꯦꯛꯈꯤꯕ ꯍꯧꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯌꯥꯗꯨꯁꯨ ꯏꯍꯤ ꯍꯤꯒꯠꯄ ꯃꯈꯩ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯔꯒ ꯊꯣꯏꯕꯗ ꯌꯦꯡꯂꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯣꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯁꯤ ꯀꯥꯏ ꯀꯥꯏꯗꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯥꯏꯕ ꯑꯕꯣꯊꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕ, ꯅꯪꯕꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯇꯨꯞ ꯃꯇꯨꯞ ꯊꯣꯛꯅ ꯀꯛꯀꯗꯣꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯛꯄ ꯉꯝꯂꯗ꯭ꯔꯥ? ꯀꯛꯄ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯀꯛꯊꯠꯂꯣ ꯑꯩꯒꯤ ꯏꯁꯥꯁꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯂꯣꯏꯅ ꯇꯧꯖꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯗ ꯅꯣꯛꯂꯛꯏ꯫ ꯃꯥꯏꯕ ꯑꯕꯣꯊꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈ꯭ꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯁꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯁꯣꯟꯅꯩ꯫ ꯊꯣꯏꯕꯁꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯊꯣꯏꯕꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯔꯧ ꯊꯥꯡꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯁꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯏꯕ ꯑꯕꯣꯊꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯥꯎꯏ꯫ ꯃꯥꯏꯕ ꯑꯕꯣꯊꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯕꯗ ꯊꯣꯏꯕꯁꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯦꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕ ꯑꯕꯣꯊꯤꯅ, "ꯂꯥꯎ, ꯅꯪꯒ ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯃꯩꯅꯨꯡ ꯑꯁꯤꯗ ꯄꯨꯂꯞ ꯆꯪꯁꯤ ꯂꯥꯎ, ꯂꯥꯎ, ꯆꯪꯁꯤ ꯂꯥꯎ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯜꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯊꯣꯏꯕꯁꯨ ꯃꯁꯥꯗꯨ ꯆꯦꯜꯂꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯕꯣꯊꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯊꯣꯏꯕꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯦ, ꯃꯉꯛ ꯂꯩꯊꯦꯛꯇꯨꯅ꯫ ꯀꯤꯔꯟꯁꯨ ꯃꯌꯨꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯝꯕꯥꯜꯗ, "ꯊꯝꯕꯥꯜ, ꯁꯦ ꯑꯩ ꯂꯥꯛꯂꯦ, ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ." ꯊꯝꯕꯥꯜꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯈꯨꯠꯇ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯔꯕ ꯕꯥꯔꯇꯤꯟ ꯑꯃꯁꯨ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯁꯥꯗꯣ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯆꯥꯏꯊꯩ꯫ ꯊꯝꯕꯥꯜꯅ, "ꯀꯩꯅꯣ ꯏꯐꯤꯡ ꯐꯤꯡꯉꯤꯕꯗꯣ?" ꯀꯤꯔꯟ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯀꯤꯔꯟꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯝꯕꯥꯜꯁꯨ ꯈꯔ ꯈꯟꯖꯥꯟꯅꯩ꯫ "ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤ? ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ?" ꯀꯤꯔꯟꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯣꯡꯗꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯨꯊꯣꯔꯛꯄꯗꯣ, "ꯂꯥꯛꯑꯣꯁꯤ, ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯁꯤ ꯂꯥꯎ, ꯐꯤ ꯑꯁꯤ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯌꯥꯜꯂꯝꯂꯒꯦ." ꯍꯥꯏꯔꯒ ꯐꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯜꯂꯝꯂꯦ꯫ ꯃꯁꯥꯗꯨ ꯏꯐꯤꯡ ꯐꯤꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯤꯔꯟ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯏꯃꯨꯡ ꯂꯝꯌꯥꯏꯗ ꯍꯦꯛ ꯌꯧꯔꯕꯒ ꯂꯥꯇꯟ ꯊꯧꯃꯩ ꯊꯥꯜꯂꯤꯕꯗꯨ ꯃꯩ ꯑꯣꯛꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯩ ꯑꯗꯨꯁꯨ ꯆꯥꯎꯅ ꯂꯩꯈꯠꯂꯤ꯫ ꯀꯤꯔꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯝꯕꯥꯜꯅ, "ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯉꯁꯤ ꯁꯤꯒꯗꯕ ꯃꯐꯝ ꯖꯒꯥꯗꯒꯤ ꯑꯩꯈꯣꯏꯁꯤ ꯍꯤꯡꯅ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯣ ꯊꯣꯏꯕꯗꯣ ꯃꯇꯧ ꯀꯔꯝꯅ ꯇꯧꯈ꯭ꯔꯕꯅꯣ? ꯃꯥꯒ ꯑꯩꯈꯣꯏꯒꯁꯦ ꯄꯨꯂꯞ ꯄꯨꯟꯅꯗꯤ ꯆꯦꯟꯃꯤꯟꯅꯔꯛꯄꯅꯤ꯫ ꯃꯥ ꯆꯦꯜꯂꯛꯇꯦ, ꯃꯥ ꯂꯩꯍꯧꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯊꯤꯔꯨꯁꯤꯔꯥ? ꯌꯥꯔꯤꯁꯦ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯅꯍꯥꯟ ꯃꯈꯩ ꯂꯩꯀꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯒ ꯍꯥꯏꯔꯒꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯈꯣꯏ ꯌꯥꯝꯅ ꯊꯦꯡꯂꯤ." "ꯃꯗꯨꯅꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ, ꯍꯩꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦ." ꯑꯁꯨꯝꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ꯫ ꯊꯝꯕꯥꯜꯅ, "ꯑꯁꯦꯡꯕ꯭ꯔꯣ? ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ?" "ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯅꯪꯉꯣꯟꯗ
ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯥ? ꯑꯁ ꯈꯪꯗ꯭ꯔꯦ, ꯉꯁꯥꯏꯒꯤ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤ꯫ ꯉꯥꯏꯈꯣꯁꯦ, ꯑꯗꯨꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯗꯧ ꯃꯥꯜꯂꯤꯗ꯫ ꯃꯥꯏꯕꯅ ꯀꯣꯏꯁꯤꯜꯂꯤ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯁꯨ ꯁꯤꯕ ꯅꯥꯕ ꯑꯃꯨꯛ ꯊꯣꯛꯆꯤꯜꯂꯛꯂꯕꯅꯤꯅ ꯇꯥ ꯊꯣꯏꯕꯗꯣ ꯑꯗꯨꯗꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯃꯌꯨꯝ ꯇꯥꯅ ꯆꯠꯂꯝꯃꯗ꯭ꯔꯥ? ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯦ꯫ ꯈꯨꯖꯨ ꯂꯩꯈꯥꯝ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ? ꯂꯩꯌꯦ꯫ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯑꯝꯇ ꯃꯩ ꯈꯔ ꯊꯥꯔꯛꯂꯣ, ꯑꯗꯨꯒ ꯏꯁꯥꯁꯤ ꯑꯃꯨꯛꯇꯪ ꯑꯣꯛꯊꯣꯛꯇ꯭ꯔꯒꯗꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯊꯝꯕꯥꯜꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯄꯨꯔꯛꯂꯦ꯫ ꯊꯝꯕꯥꯜꯁꯨ ꯀꯤꯔꯟꯅ ꯃꯩ ꯑꯗꯣ ꯈꯔ ꯑꯣꯛꯊꯣꯛꯄꯤꯔꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯃꯄꯥꯜꯗꯁꯨ ꯈꯔ ꯊꯝꯃꯨꯔꯣ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯄꯪꯀꯤꯗ ꯀꯤ, ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯊꯝꯃꯨꯔꯒꯦ ꯍꯥꯏꯗꯅ ꯊꯝꯕꯥꯜ ꯑꯗꯨꯁꯨ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯝꯕꯥꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯟꯅ, ꯍꯣꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯅꯠꯇꯦ, ꯀꯅꯥꯅ ꯀꯩꯗꯧꯔꯛꯑꯒꯦ? ꯃꯣꯏ ꯇꯥꯃꯣ, ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯀꯤꯔꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯗꯧꯕ ꯃꯥꯜꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄ ꯊꯣꯛꯄꯗ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯍꯧꯏ꯫ ꯌꯥꯔꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯀꯨꯝꯁꯤ꯫ ꯍꯟꯗꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯤ꯫ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ꯫ ꯉꯁꯥꯏ ꯑꯩꯅ ꯀꯥꯔꯛꯄꯗꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯎꯏ꯫ ꯐꯔꯦꯁꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯗꯨꯝ ꯇꯨꯝꯊꯔꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯅꯨꯃꯤꯠꯇꯨꯃ ꯌꯥꯝꯅ ꯀꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯕꯣꯊꯦꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯇꯥꯔꯒ ꯂꯩ, ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯗꯨꯅ꯫ ꯃꯩ ꯊꯥꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡ ꯇꯥꯔꯛꯄ ꯃꯔꯝꯅ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯡꯃꯨꯠ ꯃꯨꯠꯂꯦ꯫ ꯅꯥꯀꯜꯗꯁꯨ ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯃꯥꯏꯕ ꯑꯕꯣꯊꯦꯁꯦ ꯀꯥꯔꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯅꯩ꯫ ꯉꯔꯥꯡ ꯇꯧꯔꯨꯔꯤꯕ ꯁꯦꯕꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯅ ꯇꯧꯕꯁꯤ ꯌꯥꯝꯅ ꯃꯆꯨ ꯇꯥꯗꯦ ꯍꯥꯏꯗꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯎꯅ ꯇꯧꯔꯛꯄꯗꯨꯗ ꯑꯗꯣꯝꯅ ꯍꯦꯛ ꯉꯥꯡꯕꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯈꯔ ꯃꯈꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ꯫ ꯉꯔꯥꯡꯒꯤ ꯇꯥꯔꯤꯕ ꯅꯣꯡꯖꯨ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯎꯗ꯭ꯔꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯆꯥ ꯏꯅꯥꯎꯁꯥ, ꯉꯔꯥꯡ ꯁꯦꯕꯥ ꯇꯧꯕ ꯂꯣꯏꯍꯧꯗ꯭ꯔꯕ, ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯈꯤꯗ꯭ꯔꯕ? ꯃꯥꯏꯕ ꯑꯕꯣꯊꯦꯁꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯑꯁꯤ ꯑꯃꯠꯇ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯆꯨꯔꯛꯇ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯁꯤ꯫ ꯃꯍꯥꯛ ꯁꯦꯕꯥ ꯇꯧꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯍꯧꯔꯕ ꯊꯣꯏꯕꯁꯦ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯔꯁꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯑꯅꯤꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯇꯧꯕꯗ ꯌꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ꯫ ꯇꯣꯉꯥꯟ ꯄꯨꯂꯞ ꯄꯨꯟꯅ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯇꯣꯉꯥꯟ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯏꯕ ꯑꯕꯣꯊꯦꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯐꯥꯎꯕꯗ ꯆꯥꯈꯤꯗ꯭ꯔꯕꯗꯣ ꯑꯌꯨꯛꯀꯤ ꯃꯇꯝꯗꯗꯤ ꯖꯤ ꯁꯧꯗꯨꯅ ꯊꯥꯎ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯃꯥꯏꯕ ꯑꯕꯣꯊꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯗꯨꯅ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯕꯣꯊꯦꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯀꯤꯔꯟꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯦꯕꯥ ꯇꯧꯕꯗꯨ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯌꯥꯍꯧꯗ꯭ꯔꯦ꯫ ꯉꯔꯥꯡ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨꯅ ꯃꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯈꯔ ꯂꯧꯕꯨꯛꯇ ꯆꯠꯆꯕ ꯀꯤꯔꯟ ꯂꯧꯕꯨꯛꯇ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯍꯥꯛꯁꯨ ꯂꯧꯕꯨꯛꯇꯒ ꯑꯃꯠꯇ ꯍꯦꯛ ꯆꯠꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯕꯣꯊꯦꯁꯤ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯃꯁꯥꯁꯤꯡꯁꯦ ꯂꯣꯏꯅ ꯀꯤꯅꯔꯦ꯫ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯤꯔꯟꯁꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯂꯧꯕꯨꯛꯇ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯏ꯫ ꯅꯨꯃꯤꯠ ꯑꯗꯣ ꯊꯕꯛꯁꯨ ꯈꯔ ꯌꯥꯝꯅ ꯁꯨꯕꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯀꯤꯔꯟꯅ, ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯈꯪꯍꯧꯗꯅ ꯇꯥꯁꯤꯜꯂꯛꯏꯗ꯫ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯀꯤꯔꯟꯗꯨꯁꯨ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯂꯤ꯫
Yumda sum lakpada thangnaba laikagi miyoising adusu makhoigi laikaida thokliba thokdoksing ado mathang pau phangbana Kiranda su hangi. Kirana sumadugi wahai ado tentakna paukhum pirami. Kiran sumasado hobi yumdabu yauradi haidana khara thuna lakle. Thangnaba laikagi miyoising ama thengna ani thengna wari saraga lakpana matam adusu aujingkhiba khangaudre. Kiranna Thengna miyoising masigi pausi adam hangi. Onthokna tangkreda. Phare. Aisu khara thuna satpa haibaduni. Kanana bu kaidaugadribano. Yare khara thuna satlagi. Haidana Kiranna dasu makhong ado gam thangduna lakle. Asumna khara lakpaduda laikagi pakhang masasing adusu khara loin hekta satnarambado mayumda loin hanjinakre. Laikagi pakhang masa khakta ngairi lambi sorok asita sari basi. Adubu laikagi mangpham thangba maike somda kanagumba matadi laiburamdi. Kiran su khara laptakna mahak ase adumak satli. Mam silakli. Kutta sumaya mata paibanati. Sidi kamay tagdoiba. Ithanta satkadoribasi dandi onthona tangkreda. Haidana Kiran sumasada kina satlingai tung thangba saruktagi khara laptakna Kiran haidana kaurakpagumna khonjel amana tai. Mai laithoktuna yengluba matamda kanagumba ama tung thangba saruk asida tapli khara laptakna laklibado mahaksu uri. Lakliba misak adu naksilaktabanina kanano haibadi amata khangde. Kiranna ada lakliba si kanano. Lakliba ni haidana taurisisu sungyau yoba ngamlakteda. Ai khara thuna satlagi. Haidana Kiran dasu mamai laithoktuna khara thuna satli. Asumna satpa kana duda Kiran haidana muksu kaurakli. Handa mukti mamai do phat laithoktuna yengbada kanagumba misak ama manak waiduda matung onthokuna lepaga lairami. Matawaduda Kiran masado khamprek khangi. Kana oirabano. Kiran haijaribado kanagumba amata su khumlakti. Tungda lepiba kana oidoribano. Kiran adumna hangbadusu makha tana mata khumlaktabaduda Kiran mahaki masado aki tujungba mayam ama phawba horakli. Sidi ai khara thuna sataba yade. Hairaga Kiran ado mamai amu laithoktuna satnaba tawrai. Handa mukti tung thangba maike somda kanagumba amana tap launa pairakli. Kiran sumasado khamprek khangduna khut ado phat yenglubada khut atekpa karum tawraba maina sakibagi khut ama oiduna lairami. Matawaduda Kiran khamprek khangle aduga khut ado kanthoklam laba matungda Kiran su hau thaba makai selakli. Asumna selakpada tung thangba saruk aduda maiba abothigi khonjelda Kiran aigi khutto piramo haidana Kiranda yamna toina mahaki nakong mayada wa kaya maromama laudana hairakli. Kiran su mahaksu ngasigi numisimadi siba tare haidana mayum maikai pangna lakli. Laikagi mangphamasi madugi mapadi yaurakli. Madu hek yaurakpada wangthang wanglaba nupa ama leplaga lairami. Madu ubada Kiran masado somuk thukat pehmandana khara thuna selai. Rajen ki masaka sapmanai. Kiran amukta ngaikho pulapuna sapmina se haidana Rajen ki khonjel amada laudana Kiran maikai tamna sensilai. Asumna tawrakpaduda Kiran mahaki masado amuk hena kiraktuna mayum maikai pangna selakle. Mayum maikai pangna selakpada laikagi mi amata sokthoknaramdi. Ngasigi numit asi sigadorobra. Ngasigi numit asi aigi numit surabra. Aigi numit suba yadri. Hairaga selai. Tawbada pumhakna yum yauna selaklibani haidana tawribado mayum maikai yaubadi sungangamlamdi. Sienbadi ado maksiali. Masi ileng dabagum tawrami. Asumna lairingai nupa matong oirapna. Kiran nangbu kadai tana saluribano. Adumna nupa mana khonjelado khara lumna hairakpaduda kanano haidana mai laithoktuna inglai. Nupa ama oiduna lairami. Nang kanano maiba abot thena nangsi sayo laktuna lakpra. Nupa ado nokphetawi aduga ingna hairai. Kiran ai asiba thawai nati ai asengba taibang miyoibani. Nangbuna sado yamna khirabra. Kiran suma sado thajaba ngamdri. Nupa aduna khara thuna jangsilaklaba kan Kiranda yenghalli. Tu ai asengba mini nang yamna singnarabra. Hoi ado somse kana oirabano. Ai sumaiba amani
ꯃꯥꯏꯕ ꯄꯥꯏꯈꯣꯝꯕ ꯍꯥꯏꯔꯒ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗꯒꯤꯅꯤ ꯑꯩꯁꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣ ꯈꯔ ꯇꯧꯕꯗꯨꯗ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯅꯤ ꯂꯩꯀꯥꯏꯁꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯈꯔꯅ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯅꯪꯕꯅꯤ ꯃꯁꯤꯗꯒꯤ ꯍꯧꯔꯒ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯗꯁꯥ ꯑꯃꯗꯤ ꯏꯐꯠ ꯐꯠꯇꯕ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯅꯤꯡꯁꯤꯡꯂꯛꯎ ꯂꯩꯀꯥꯏꯁꯤꯗ ꯅꯪ ꯅꯊꯟꯇ ꯈꯛꯇꯅꯤ ꯑꯩ ꯈꯪꯂꯤꯕꯁꯤ ꯑꯗꯨꯅ ꯑꯩ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯩꯁꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯪꯅ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯇꯧꯗꯕ ꯌꯥꯔꯣꯏꯗ꯭ꯔꯤ ꯃꯁꯤ ꯄꯥꯛ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯆꯠꯆꯔꯣ ꯍꯥꯏꯔꯒ ꯀꯤꯔꯟꯗꯨꯁꯨ ꯃꯥꯏꯕꯗꯨ ꯍꯟꯅ ꯌꯦꯡꯗꯅ ꯂꯥꯛꯏ ꯀꯤꯔꯟꯗꯨꯁꯨ ꯃꯁꯥꯗꯣ ꯀꯤꯕꯗꯤ ꯈꯔ ꯐꯩ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯗꯤ ꯍꯥꯏ ꯃꯁꯛꯇꯨꯁꯨ ꯍꯥꯟꯅ ꯎꯈꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯥꯟꯅ ꯑꯩꯅ ꯎꯈꯤꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯏꯕ ꯄꯥꯏꯈꯣꯝꯕ ꯃꯁꯤ ꯃꯥꯏꯕ ꯑꯣꯏꯔꯝꯃꯣꯏꯗ ꯐꯔꯦ ꯃꯍꯥꯛꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯍꯥꯛꯅ ꯑꯩ ꯂꯦꯞꯄꯤꯔꯤꯉꯩꯁꯤꯗ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯈꯣꯡꯂꯩ ꯊꯨꯅ ꯀꯤꯔꯟ ꯑꯗꯣ ꯁꯠ ꯂꯥꯛꯏ ꯌꯨꯝꯗ ꯌꯧꯔꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯀꯤꯔꯟꯒꯤ ꯅꯨꯄꯤꯅ ꯑꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯉꯁꯤ ꯍꯌꯦꯡꯁꯦ ꯕꯦꯔꯥ ꯑꯃ ꯏꯇꯧ ꯇꯧꯏ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯤꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯉꯥꯡꯅꯩ ꯍꯣꯏꯅꯦ ꯇꯧꯔꯤꯁꯤ ꯑꯗꯨꯅꯦ ꯑꯩꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯃꯥꯏꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯄꯥꯏꯈꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯁꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ ꯐꯔꯦꯁꯤ ꯑꯩ ꯏꯁꯥꯁꯤ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯀꯤꯔꯟꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯗꯨꯅ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯈꯛ ꯀꯣꯏꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯈꯔ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯒꯥꯔꯤ ꯑꯗꯣ ꯏꯟꯗꯨꯅ ꯂꯥꯛꯏ ꯂꯩꯀꯥꯏꯁꯤꯁꯨ ꯀꯩꯅꯣ ꯈꯔ ꯃꯈꯩꯗꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯁꯤ ꯇꯥꯟꯖꯥꯁꯤꯗ ꯌꯥꯔꯛꯇ꯭ꯔꯤ ꯒꯥꯔꯤ ꯑꯁꯤ ꯏꯜꯂꯒ ꯌꯨꯝ ꯇꯥꯟꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯆꯠꯄ ꯇꯥꯔꯦꯗꯅ ꯒꯥꯔꯤꯁꯤ ꯏꯟꯊꯣꯛꯑꯝꯃꯒ ꯑꯃꯨꯛ ꯏꯁꯥꯗ ꯏꯁꯥꯃꯨꯛ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯃꯥꯏꯕ ꯑꯕꯣꯊꯦꯗꯣ ꯂꯩꯇꯕꯒꯤ ꯂꯩꯀꯥꯏꯅ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯩ ꯃꯥ ꯃꯊꯟꯇ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯐꯕ ꯊꯣꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯅ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ ꯌꯥꯔꯦꯁꯤ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯃꯗꯨꯒꯤꯕꯨ ꯂꯥꯏꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯃꯗꯨꯗ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯈꯟꯖꯤꯜꯂꯨꯅꯨ ꯏꯕꯨꯡꯉꯣ ꯂꯥꯏ ꯃꯋꯥ ꯂꯧꯗꯕ ꯅꯪ ꯊꯦꯡꯅꯔꯕꯗꯤ ꯅꯪ ꯍꯥꯟꯅ ꯍꯧꯔꯒ ꯆꯦꯟꯒꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ ꯃꯥꯡꯐꯝ ꯃꯌꯥꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯂꯥꯏ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯍꯥꯏꯈꯤꯕ ꯄꯥꯈꯪ ꯃꯆꯥꯗꯣ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯕꯒꯨꯝ ꯇꯧꯔꯛꯂꯤ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯏꯇꯥꯎ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯀꯔꯤꯅꯣ ꯀꯩꯅꯣ ꯅꯨꯡꯁꯤꯠꯇꯤ ꯑꯃꯠꯇ ꯁꯤꯠꯇꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯠ ꯑꯃ ꯊꯦꯡꯂꯛꯄꯒꯨꯝ ꯇꯧꯏ ꯐꯔꯦꯁꯤ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯔꯒ ꯃꯕꯥꯅꯤ ꯑꯁꯤ ꯂꯥꯛꯏ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯆꯠꯄꯅꯤ ꯂꯥꯏ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯔꯤꯕꯗꯨꯅ ꯑꯗꯨꯒ ꯒꯥꯔꯤ ꯏꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯥꯡꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯀꯤꯕ ꯑꯃꯠꯇ ꯇꯧꯗꯅ ꯑꯗꯨꯝ ꯆꯠꯄꯅꯤ ꯒꯥꯔꯤ ꯏꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯏꯗ ꯊꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯡꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯗ ꯐꯠ ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯞ ꯇꯤꯡꯅ ꯂꯦꯞꯄꯒꯨꯝ ꯂꯩꯔꯤꯕꯗꯣ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ ꯃꯗꯨ ꯎꯔꯛꯄꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯇꯥꯎ ꯅꯪꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕꯗꯨ ꯀꯅꯥꯅꯣ ꯒꯥꯔꯤ ꯏꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ ꯏꯇꯥꯎ ꯍꯧꯖꯤꯛꯋꯥꯏꯗ ꯅꯪꯒꯤ ꯅꯥꯀꯜ ꯑꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯂꯥꯎꯁꯤ ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯊꯨꯅ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯈꯔ ꯐꯤꯡꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯏꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯆꯠꯄꯒꯨꯝꯅ ꯁꯨꯔꯣ ꯇꯧꯔꯛꯏ ꯒꯥꯔꯤ ꯏꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯀꯌꯥ ꯊꯣꯏꯅ ꯎꯕ ꯑꯣꯏꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯕꯥꯅꯤ ꯑꯁꯤ ꯆꯠꯄꯁꯤ ꯁꯨꯡꯌꯧ ꯍꯦꯛꯇ ꯌꯧꯕ ꯅꯥꯏꯗꯦ ꯒꯥꯔꯤ ꯏꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯀꯩꯅꯣꯗ ꯒꯥꯔꯤꯁꯦ ꯐꯅ ꯀꯨꯏꯅꯗꯤ ꯏꯜꯂꯒꯗꯤ ꯂꯥꯛꯂꯤ ꯃꯐꯝ ꯖꯒꯥꯁꯦ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯕꯁꯨ ꯍꯟꯖꯤꯟ ꯑꯗꯨꯝ ꯇꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ
Turel khongban wada satliba nupa masado aki tujungba kaya marom ama phawba horakle. Mahakna hairai. Itaw, aina laigi tinggi maramda mawa lawde haidana. Isasi karigumba ama ikhan khalubado madu yamna lale. Ngasi ibanida tholiba thodok ngasi mamang thakta sigumna amata thokhidri. Adumna wari sana lairingai tung thangba saruk aduda mi ani khak wari watai sanaduna lakpagumna murum solibadu tarai. Nahaduna khura handak laikai sida tholiba thodok ngasi khura di amata khangdabra. Nupa hanubaduna khangida aduda tholiba thodok mayam singasi kari karam tawdana thokpano haibadu makhoi amata khangdrabara khangdi. Mamangda lairiba gari ilibu nupa masani tudi adu maktai. Makhoi sumi ani lakpa mali haidana satpagumna su tawribaduda ngaiduna haiphetlai. Makhoi ani do ngairaga pulap puna satminasi haidana mabani su ngaibani. Asumna lairingai tanjaduda ngasai makhai laamba miyoi ani ado wari sanaraga makha tana do maklai. Khura mangpham asisu yaure ibani gi yumni. Khura makha tana satki gabra. Asumna hairakpaduda ahal nupaduna salaroi nangi mangpham jaga sida dum sanghoro ai soigi mangpham jaga sida dum changhoragi hairaga mangpham thangba maike somda ani do satlauna haijing khiduna mapham marang khangdana mangkhre. Adumna mangkhibaduda gari ilamba nupa masa ani do soi lawba phaurai. Nupa masa turel khongban thangbaduna itaw law khara thuna sasi sidi mawng amani hairaga khonglai thuna lai. Asumna laklabasu tung thangba maikai somda kanagumba miyoi amana khongkapbado thangdana lakpagum tawrai. Makhwaladu tabada makhoi ani su kibana yadre. Tung thangba saruk aduda murum sonbagumna su tawi. Handak marakti marol so amata khangdre. Aduga ngangiba mayam sing adusu kai haribano haibadu so amata khangaktabaduda makhoi ani silai dafam amata khangaktre. Ita tung thangba saruk asida murum sonbagum tawribasi nangbu khangbro? Gari ilibu nupa masaduna aisu khangdi gari se khara thuna ilaga dum khara thuna salasi. Hoi ta aduna pharani da haidana gari do khara thuna ilaga lakle. Tawadabu nupa masa ani do yum yongna ba sakki khalabasu sungam ngamaktabaduda masa si kibana su thak niklaklabani. Nupa masa mana ita kaino ngasigi numit asi ibani si mafam asida dumak lenba tarabra. Gari ilibu nupa masaduna hai kaisu tawroi law khara thuna salaga yumda kaikana khara pothanaba tawsi. Yumda khara thuna yawgadabado sungyaw yawdribasini. Masine khwaidagi marudi kamai tawduno sibo. Asumna ngangnaduna lairingai nong puba nungsit asi yamna kana sitpa horakle. Mayumnaga yawda mafam jaga asida dumak sappaga laibaduda mabani siaki tujungba yamna phaurakle. Itaw aikhoi mafam jaga asida siba sungsoi soidri. Hai siroi he law khara thuna sasi haidana laklaba kanaduda mamang thangba saruk aduda mi ani khak ningaidana satlaga tabli satuna wari watai sanaribado makhoi su taba horakle. Itaw mamang thangba saruk asida mi ani satli sigi manakta changsilaga aikhoi se makhoi gi matung ina duna pulap puna satminarasi. Haidana mabani se mamang thangna satliba mi ani dugi manak tamna khara thuna lakle. Mamang thangna satliba mi ani dugi manak hek yawbada tung thangba mangpham maya saruk adomda kanakumba miyoi kharana yamna law khongduna tawbagi khonjal su tarakle. Makhoi ani adumna hek makhol tarakpada aki tujungba mayam ama su phaurakle. Khura kokduira itaw kokduira chatlibase kanano aikhoi amata khangdre. Laikai silan thoktuna sakadabra natraga aikhoi laikai gi mi oibirabro? Adumna hek hairakpada ngasai makhai mamang thangba sarukta tabli salamba misak anido sablepi. Itaw kaino sablep khre anido ngangnai. Khura haidura itaw kokduira mamang thangba saruk asida salibasi aikhoi gi laikai gi masa oidura natraga thangnaba laikai gi masa oigadoribro? Adumna hangbaduda yamna kina nakhoi kanano asumna kiraba khonjal amada nganglai. Mabani du yengnai
ꯑꯗꯨꯒ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯠꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯈꯔ ꯅꯛꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯏꯕ ꯑꯕꯣꯊꯦ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯔꯕꯗꯣ ꯃꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯑꯣꯏꯕꯗꯨꯗ ꯃꯕꯥꯅꯤ ꯑꯁꯤꯁꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯒꯥꯔꯤ ꯏꯂꯝꯕ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤꯗꯨ ꯂꯥꯛꯇꯅ ꯄꯥꯏꯔꯒ ꯂꯪꯊꯣꯛꯂꯝꯂꯦ, ꯈꯔ ꯊꯨꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯗꯨꯝꯅ ꯈꯔ ꯊꯨꯅ ꯍꯦꯛ ꯆꯦꯜꯂꯛꯄꯗ ꯃꯕꯥꯅꯤꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯒꯥꯔꯤ ꯏꯂꯝꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯈꯔ ꯊꯨꯅ ꯆꯦꯜꯂꯛꯂꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯧꯔꯤ ꯑꯃꯅ ꯊꯨꯔꯛꯂꯦ, ꯑꯗꯨꯒ ꯁꯣꯔꯣ ꯁꯣꯔꯣ ꯄꯥꯏꯗꯨꯅ ꯆꯤꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯐꯝ ꯇꯥꯅ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯆꯦꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯏꯁꯤꯡ ꯃꯈꯥꯗ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯝꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯃꯅ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯅ ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯦ꯫ ꯃꯕꯥꯅꯤꯒꯤ ꯈꯨꯁꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯇꯝꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯄ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯉꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯊꯥꯖꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯁꯤ ꯃꯥꯏꯕ ꯑꯕꯣꯊꯦꯒꯤ ꯊꯋꯥꯏꯅ ꯂꯥꯛꯂꯒ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯉꯥꯡꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯈꯨꯜ ꯑꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯨꯡꯊꯟ ꯊꯜꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯃꯁꯤ ꯑꯅꯤꯁꯤ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯗ ꯂꯣꯏꯅ ꯀꯤꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯁꯥ ꯃꯁꯥꯗ ꯂꯣꯏꯅ ꯅꯨꯃꯤꯠꯄꯨ ꯇꯥꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯁꯨ ꯄꯥꯏꯈꯣꯝꯕ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤꯅ ꯂꯣꯏꯅ ꯇꯥꯔꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯄꯥꯏꯈꯣꯝꯕꯗꯣ ꯀꯤꯔꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯇꯥꯅ ꯂꯥꯛꯂꯦ꯫ ꯔꯥꯖꯦꯟ ꯍꯥꯟꯅ ꯊꯦꯡꯅꯩ꯫ ꯂꯝꯕꯤꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄ ꯎꯗꯕꯗꯨꯗ ꯔꯥꯖꯦꯟ ꯍꯥꯟꯅ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯔꯥꯖꯦꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯤ꯫ ꯔꯥꯖꯦꯟꯅꯁꯨ ꯂꯣꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯣꯖꯥ, ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩ, ꯃꯍꯥꯛꯇꯤ ꯀꯩꯀꯩꯅꯣ ꯈꯔ ꯇꯣꯏꯅꯁꯨ ꯊꯦꯡꯅꯕꯅꯤ꯫ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯂꯞ ꯆꯠꯃꯤꯟꯅꯗꯨꯅ ꯀꯩꯀꯩꯅꯣ ꯈꯔ ꯍꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯀꯤꯔꯟꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯂꯥꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯤꯔꯟꯗꯤ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯥꯔꯛꯄꯅꯤꯅ ꯃꯁꯥꯗꯣ ꯈꯔꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯍꯦꯟꯅ ꯀꯌా ꯊꯣꯏꯅ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯗꯕꯅꯤ꯫ ꯀꯤꯔꯟꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯂꯥꯛꯂꯕ ꯃꯇꯝ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯀꯤꯔꯟ, ꯔꯥꯖꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯤꯔꯟꯅ, ꯑꯣꯖꯥ, ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯣꯖꯥꯒꯩꯒ ꯊꯦꯡꯅꯈꯤꯕꯗꯣ, ꯑꯩꯁꯦ ꯑꯣꯖꯥꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯃꯐꯝ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯑꯗꯨꯝ ꯁꯤꯕ ꯌꯥꯏꯗ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯑꯣꯖꯥꯁꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯈꯤꯗꯕꯅꯤ꯫ ꯌꯥꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯃꯥꯏꯕ ꯑꯕꯣꯊꯦꯁꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ꯫ ꯃꯥꯏꯕ ꯑꯕꯣꯊꯦꯁꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯈꯔꯁꯨ ꯇꯧꯗꯕ ꯋꯥꯠꯂꯤ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯥꯟꯅꯈꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯥꯗꯣꯡꯗꯨꯅ ꯁꯦꯕꯥ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯝꯅꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪꯗꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯂꯥꯛꯄꯅꯤ꯫ ꯐꯔꯦ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯔ ꯄꯨꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯁꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯌꯥꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏꯅꯁꯨ ꯍꯥꯏꯔꯛꯂꯦ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯅ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯁꯦꯕꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯁꯨ ꯇꯥꯏ ꯍꯥꯏꯗꯅ ꯀꯌꯥ ꯊꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯈꯤꯗ꯭ꯔꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯊꯥꯡꯅ ꯀꯛꯂꯒ ꯁꯥꯗꯣꯡ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯐꯨꯝꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯊꯧꯗꯣꯛ ꯑꯁꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯔꯣꯏꯗ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯦꯡꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯃꯪꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯐꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯕꯗꯨꯗ ꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯊꯦꯛꯄ ꯍꯧꯔꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤꯗꯤ ꯀꯔꯤꯅꯣ, ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯀꯤꯅꯕ ꯂꯣꯏꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯕꯣꯊꯦꯁꯤ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯗꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯀꯤꯅꯔꯦ꯫ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯦ ꯍꯥꯏꯗꯅ
ꯊꯋꯥꯏ ꯑꯅꯤꯗꯨ ꯅꯩꯊꯦꯛꯄ ꯍꯧꯔꯛꯂꯤ꯫ ꯋꯥꯄꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯁꯨꯔꯨ ꯍꯦꯛꯇ ꯅꯩꯊꯦꯛꯄ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯪꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯏꯕ ꯄꯥꯏꯈꯣꯝꯕ ꯊꯋꯥꯏ ꯑꯅꯤꯗꯨꯒ ꯃꯨꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗ ꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯅ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯊꯦꯡꯅꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯑꯅꯤꯗꯨ ꯆꯐꯨ ꯑꯍꯤꯡꯕ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯍꯜꯂꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯔꯔꯣꯏꯗ꯫ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯁꯤꯒꯤ ꯆꯐꯨ ꯑꯁꯤ ꯀꯥꯏꯔꯦ ꯍꯥꯏꯗꯅ ꯈꯪꯒꯗꯕꯅꯤ꯫ ꯆꯐꯨ ꯑꯍꯤꯡꯕꯁꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯑꯩ ꯊꯅꯝꯂꯒꯦ, ꯃꯁꯤ ꯐꯖꯅ ꯆꯦꯠꯁꯤꯟꯅ ꯐꯨꯝꯒꯗꯕꯅꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯄꯥꯏꯈꯣꯝꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯊꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯒ ꯐꯨꯝꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯄꯥꯏꯈꯣꯝꯕꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯏꯪꯅ ꯆꯤꯡꯅ ꯑꯗꯨꯃꯛ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ, ꯀꯤꯔꯟꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧꯁꯤꯡ ꯑꯗꯨ ꯀꯥꯏꯗꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯧꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫